lakpiu sim mamsida sum tourism place saba hore mamsida yum macha macha saba hore sida dra myam chu koiba sida lakpiu myam da view point sing jam ning dai ohala ke amuk bajan nam gi sing usom chala amuk kasar district achumna chakra gana hailakandi district akoin laisina Karimganj district manang chana laibani kamu jum cultivation tawi som chala amuk i makhai lambi chu kha ohala ke myam Hello मैम ngasi ai lai pham se Narayanpur ni yam phajam pham mani sida koiba lakpani ngasi ai ga ai gi inam ba ga ning dai scooty lai se ai gi inam pani ngasi khoi lai pham se yam phajam pham ni asi Narayanpur kawi akhoi gi Patherkandi area manak tani akhoi khundegi akhoi laisram khuldegi kilometer ani rom thapi sim pham sida ching mathak ta view point su lai adudagi moi gi rubber gi ning da uriba sing si rubber gi pumping ang tani sida lai sing se asi rubber dagi kamaina moi upadi kamaina rubber lock ke habdo adu chu hola ke myam da simham jam phaje myam chu koiba lakpiu ngasi yumda nungsa yam sai duna ngasi maham si ing mani na chimham si nga koi thau chana ai gi na ba lakpani ngasi maham si ing myam chu si koiba lakpiu maham se view point chu myam lai atopa dukan su lai myam na picnic spot so mani si picnic ki chu myam na chaba lakpa yani picnic to bi chu lakpa yani ching mathak ta maham se yam na ing su ingi maham je adu nunga su nunga view point su lai baina myam su yang balak piu ngasi ai gi video su da ina myam da loin uhala ke chingi mathak ki command to ba rubber pambi da gi rubber command lock ke habdo du chu uhala ke myam da so myam yang mina se ai video su da chalo se myam adu dia khoi lambi chu uhala ke je kai thogan le asu lambi chumna ha gi dem sing mang मैं मुझे चिंग का खत ले आज चिंग का भाई पॉइंट नहीं आपको मत का खा लियो जे मरक तो ये रहा अमुक वो लगे मैं आज चिंगमाई द लेपी चिंगमाई पूरा यो ड्रीम चिंगमाई रम दाई खरा वालिंग यो मांग दनी खोन लेपी से सो ममांग द वे चिंग जे बांग्लादेश की चिंग ने सोम किसिना कुछ चिंग जे रबर की उपामी अतन थारी चिंग जे मैं माजी अमुक चिंग तक का लगे चिंगी मतवन दो दुदरी व्यू पॉइंट सो मैं आज अदु का के तौरी का खले जे चिंग मतवन दा Hi मैम हजी आई लेबी जे चिंगी मतोंदनी चिंग मतोंदे असिदगी व्यू पॉइंट नि निंगदा लाइसिंग जे व्यू पॉइंट नि सोमदा मखा चिंग अतोब खुनि से कुमदा सिदे कुमदा रागा अतोब खुन मैम लई सोंदा असे खोगी चिंगी मतोंद ने खैना आइना हजी के लेबी जे चिंग मतोंदनी समनिंग द उरिबा सिंग जे चिंग खानी चिंग मतोंदगी असुम मोबाइल दबडी फजना उद्रे इसामक लाकना येंगला फजना मम जे उ फंगी मम जे मखा जे आमचु फजे मम जे व्यू पॉइंट जे मैम लाकपिउ येंगबा सिम हम जे येंगा खंगनी मोबाइल दबडी फजना उबंग amdre amna kangwadi ngamdre aduga
ꯂꯥꯛꯂꯒ ꯌꯦꯡꯂꯗꯤ ꯐꯖꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯂꯒ ꯌꯦꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒ ꯂꯥꯛꯄꯅꯤ ꯁꯤꯗ ꯒꯥꯔꯤꯗ ꯁ꯭ꯀꯨꯇꯤ ꯄꯨꯔꯒ ꯃꯃꯟꯗ ꯂꯦꯞꯄꯤ ꯁꯤ ꯂꯝꯕꯤꯁꯦ ꯃꯤ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯅꯕ ꯂꯥꯛꯅꯩ ꯅꯨꯡꯇꯤꯒꯤ ꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯁꯨ ꯐꯖꯩ ꯃꯐꯝꯁꯦ ꯀꯣꯏꯕ ꯈꯣꯠꯄ ꯌꯥꯝꯅ ꯑꯣꯂꯥꯡꯉꯁꯨ ꯈꯨꯟꯗ ꯁꯤꯗ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯈꯔ ꯁꯥꯏꯌꯦꯅ ꯂꯥꯛꯄ ꯃꯐꯝꯁꯤꯗ ꯌꯨꯝꯗ ꯌꯥꯝ ꯑꯣꯂꯥꯡꯕ ꯉꯁꯤꯁꯨ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯏꯪꯉꯤ ꯆꯤꯜ ꯑꯥꯎꯠ ꯇꯧꯕꯤ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯏ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯁꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯇꯨꯔꯤꯖꯝ ꯄ꯭लेꯁꯁꯨ ꯁꯥꯕ ꯍꯧꯔꯦ ꯃꯐꯝꯁꯤꯗ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯁꯥꯕ ꯍꯧꯔꯦ ꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯣꯏꯕꯁꯤꯗ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯗ ꯚ꯭ꯌꯨ ꯄꯣꯏꯟꯠꯁꯤꯡꯁꯦ ꯑꯃꯨꯛ ꯅꯤꯡꯗꯒꯤ ꯎꯍꯜꯂꯛꯀꯦ ꯑꯃꯨꯛ ꯐꯖꯅ ꯃꯌꯥꯝ ꯑꯁꯤ ꯆꯤꯡꯒꯤ ꯃꯈꯥꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠꯅꯤ ꯑꯩꯅ ꯂꯦꯞꯄꯤꯁꯤꯅ ꯃꯊꯛꯇ ꯁꯤꯗ ꯃꯈꯥꯅꯤ ꯃꯈꯥ ꯁꯤꯗꯒꯤ ꯆꯠꯂꯒ ꯁꯣꯝꯗ ꯆꯤꯡ ꯎꯔꯤꯁꯤꯅ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯡ ꯁꯣꯝ ꯆꯠꯂꯒ ꯑꯃꯨꯛ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯆꯨꯝꯅ ꯆꯠꯈ꯭ꯔꯒꯅ ꯍꯥꯏꯂꯥꯀꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯠꯅ ꯂꯩꯕꯅꯤ ꯑꯃꯨꯛ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯋꯤ ꯁꯣꯝ ꯆꯠꯂꯒ ꯑꯃꯨꯛ ꯃꯈꯥꯒꯤ ꯂꯝꯕꯤꯁꯨ ꯈꯔ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛ ꯍꯜꯂꯣ ꯃꯌꯥꯝ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯤꯗ ꯁꯤ ꯆꯤꯡꯁꯤꯗ ꯍꯧꯔꯤꯁꯦ ꯔꯕꯔꯒꯤ ꯎꯅ ꯉꯝꯃꯤ ꯑꯗꯣ ꯃꯌꯥꯝꯗ ꯔꯕꯔꯁꯦ ꯀꯃꯥꯏꯅ ꯍꯥꯔꯚꯦꯁ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯔꯕꯔꯁꯦ ꯀꯃꯥꯏꯅ ꯁꯤꯗꯒꯤ ꯎꯗꯒꯤ ꯔꯕꯔꯁꯦ ꯀꯃꯥꯏꯅ ꯂꯣꯛꯀꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯎꯗꯒꯤ ꯔꯕꯔꯁꯦ ꯀꯃꯥꯏꯅ ꯂꯣꯛꯀꯦ ꯍꯥꯏꯗꯣ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯔꯕꯔ ꯄꯥꯝꯕꯤ ꯃꯅꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯔꯕꯔ ꯄꯥꯝꯕꯤꯁꯦ ꯎꯍꯜꯂꯛꯀꯦ ꯃꯅꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯁꯤꯗ ꯃꯣꯏꯒꯤ ꯔꯕꯔ ꯀꯃꯥꯏꯅ ꯂꯣꯛꯀꯦ ꯍꯥꯏꯕꯁꯤ ꯑꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯔꯕꯔꯁꯦ ꯀꯃꯥꯏꯅ ꯂꯣꯛꯀꯦ ꯍꯥꯏꯗꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯔꯕꯔ ꯄꯥꯝꯕꯤꯁꯤꯗ ꯎꯁꯤꯗ ꯃꯣꯏ ꯊꯥꯡꯅ ꯈꯔ ꯀꯛꯂꯒ ꯃꯈꯥꯗ ꯊꯝꯂꯤ ꯀꯩꯅꯣꯁꯦ ꯃꯈꯥꯗ ꯃꯣꯏ ꯇꯦꯡꯒꯣꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯌꯥꯅ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯃꯣꯏ ꯔꯕꯔꯁꯦ ꯑꯁꯨꯝ ꯅꯣꯡꯃ ꯂꯥꯛꯑꯒ ꯑꯁꯤ ꯎꯁꯦ ꯈꯔ ꯀꯛꯑꯝꯃꯒ ꯑꯁꯤ ꯅꯣꯡꯉꯥꯜꯂꯒ ꯑꯁꯨꯝ ꯃꯥꯒꯤ ꯔꯕꯔ ꯀꯩꯅꯣꯁꯨ ꯇꯥ ꯂꯩ ꯑꯁꯤ ꯃꯣꯏ ꯃꯈꯥꯗ ꯌꯥꯎꯏ ꯇꯦꯡꯒꯣꯠꯁꯤꯗ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯣꯏ ꯂꯧꯊꯣꯛꯈ꯭ꯔ ꯃꯥꯅꯣ ꯁꯣꯝꯗ ꯃꯃꯥꯡꯗ ꯐꯪꯉꯗꯤ ꯎꯍꯜꯂꯛꯀꯦ ꯑꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯏꯅ ꯂꯣꯛꯄꯅꯦ ꯁꯤꯗ ꯃꯃꯥꯡꯗꯁꯨ ꯑꯃ ꯌꯦꯡꯕꯤꯌꯨ ꯑꯩ ꯖꯨꯝ ꯇꯧꯔ ꯌꯦꯡꯍꯜꯂꯛꯀꯦ ꯃꯃꯥꯡꯗ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤ ꯎꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤꯗ ꯑꯉꯧꯕ ꯌꯥꯎꯔꯤꯁꯦ ꯑꯉꯧꯕꯁꯦ ꯔꯕꯔꯅꯤ ꯁꯤ ꯎꯁꯤꯒꯤ ꯂꯦꯜꯂ ꯊꯝꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯀꯛꯂꯒ ꯁꯤꯗꯒꯤ ꯇꯥꯔꯛꯄ ꯃꯍꯤꯗꯨꯅꯤ ꯃꯣꯏ ꯔꯕꯔ ꯑꯉꯧꯕꯁꯤꯗꯒꯤ ꯃꯣꯏ ꯔꯕꯔ ꯁꯦꯝꯃꯅꯤ ꯁꯤꯗꯒꯤ ꯂꯧꯔꯒ ꯁꯣ ꯑꯁꯤ ꯂꯣꯏꯅ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯎꯔꯤꯁꯤꯡꯁꯦ ꯃꯈꯥꯗꯁꯨ ꯑꯁꯤ ꯆꯤꯡꯈꯥꯅꯤ ꯑꯁꯤ ꯃꯈꯥꯗꯅꯤ ꯑꯩꯅ ꯂꯦꯞꯄꯤꯁꯤꯅ ꯆꯤꯡ ꯃꯇꯣꯟꯗꯤ ꯅꯠꯇꯦ ꯈꯔ ꯃꯌꯥꯏꯗꯅꯤ ꯑꯗꯨꯅ ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯂꯣꯏꯅ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯌꯦꯡꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯔꯕꯔꯁꯦ ꯑꯩꯈꯣই ꯎꯗꯒꯤ ꯂꯣꯛꯄ ꯂꯣꯏꯔꯒ ꯃꯣꯏ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯁꯤꯒ ꯔꯕꯔꯁꯦ ꯀꯔꯝ ꯃꯑꯣꯡꯗ ꯎꯒꯦ ꯍꯥꯏꯗꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯅꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯔꯕꯔ ꯉꯥꯛꯇꯅꯤ ꯐꯤꯗꯧꯅ ꯌꯥꯜꯂꯤꯕꯁꯤꯡꯁꯦ ꯑꯁꯤ ꯔꯕꯔ ꯂꯣꯛꯄ ꯂꯣꯏꯔꯒ ꯃꯣꯏꯅ ꯁꯤ ꯁꯦꯝ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯌꯥꯟꯅ ꯊꯝꯃꯤ ꯔꯕꯔ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯏ ꯃꯦꯆꯤꯟ ꯔꯕꯔ ꯆꯞꯄꯒꯤ ꯃꯦꯆꯤꯟꯁꯨ ꯃꯃꯥꯡꯗ ꯂꯩ ꯑꯗꯨ ꯔꯕꯔꯁꯦ ꯁꯤꯗ ꯅꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯁꯤ ꯔꯕꯔꯅꯤ ꯔꯕꯔꯗꯒꯤ ꯃꯣꯏ ꯎꯗꯒꯤ ꯂꯣꯛꯄ ꯂꯣꯏꯔꯒ ꯑꯁꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯃꯣꯏꯁꯤꯒ ꯖꯥꯟꯅ ꯐꯧꯅ ꯊꯝꯃꯤ ꯅꯨꯡꯁꯥꯗ ꯀꯪꯍꯜꯂꯒ ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯏ ꯔꯕꯔꯁꯦ ꯃꯣꯏ ꯑꯁꯤ ꯂꯣꯛꯈꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤ ꯔꯕꯔꯅꯤ ꯃꯣꯏ ꯎꯗꯒꯤ ꯂꯣꯛꯄ ꯂꯣꯏꯔꯒ ꯁꯤꯗ ꯑꯁꯨꯃꯥꯏꯅ ꯌꯥꯟꯅ ꯊꯝꯃꯤ ꯑꯁꯤ ꯌꯥꯟꯅ ꯊꯝꯂꯒ ꯀꯣꯟꯅ ꯃꯣꯏ ꯀꯪꯉꯦ ꯍꯥꯏꯗꯨꯒ ꯀꯣꯟꯅ ꯁꯤꯗꯒꯤ ꯃꯣꯏ ꯑꯇꯣꯞꯄ ꯄ꯭ꯔꯣꯗꯛ ꯁꯦꯝꯗꯣꯛꯇꯣꯔꯤꯅꯤ ꯁꯤ ꯔꯕꯔꯅꯤ ꯉꯁꯥꯏ ꯑꯩꯅ ꯎꯍꯜꯂꯛꯄ ꯎꯗꯣ ꯑꯗꯨꯗꯒꯤ ꯂꯣꯛ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯂꯣꯏꯔ ꯑꯁꯤꯁꯦ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯃꯦꯆꯤꯟ ꯃꯔꯛ ꯆꯞꯄꯤ ꯃꯦꯆꯤꯟꯗꯁꯨ ꯎꯍꯜꯂꯛꯀꯦ ꯀꯔꯝ ꯃꯑꯣꯡ ꯆꯞꯄꯤ ꯍꯥꯏꯗꯣ ꯍꯜꯂꯣ ꯃꯌꯥꯝ ꯑꯁꯤ ꯔꯕꯔꯁꯦ ꯌꯦꯡꯕꯤꯌꯨ ꯌꯥꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯗ ꯌꯥꯜꯂꯤꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯔꯕꯔ ꯉꯥꯛꯇꯅꯤ ꯃꯣꯏ ꯑꯁꯤ ꯔꯕꯔꯁꯦꯉꯁꯥꯏ ꯎꯗꯒꯤ ꯂꯣꯛꯄ ꯂꯣꯏꯔꯒ ꯃꯣꯏ ꯑꯁꯤ ꯄ꯭लेꯠꯁꯤꯗ ꯃꯣꯏ ꯑꯃꯨꯛ ꯊꯝꯃꯤ ꯑꯁꯤ ꯃꯣꯏꯒꯤ ꯄ꯭लेꯠꯁꯤꯗ ꯊꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯦꯆꯤꯟ ꯑꯃꯨꯛ ꯆꯞꯄꯤ ꯁꯤ ꯄ꯭लेꯠꯁꯤꯗ ꯊꯝ ꯂꯣꯏꯔꯒ ꯑꯁꯤꯒ ꯎꯗꯒꯤ ꯂꯣꯛꯂꯒ ꯎꯒꯤ ꯉꯁꯥꯏ ꯇꯦꯡꯒꯣꯠ ꯎꯕꯗꯣ ꯑꯗꯨꯗꯒꯤ ꯂꯣꯛꯄ ꯂꯣꯏꯔꯒ ꯁꯤ ꯄ꯭लेꯠꯁꯤꯒ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯒ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯄꯥꯛꯅ ꯔꯕꯔꯁꯦ ꯁꯦꯝꯗꯣꯛꯄꯅꯤ ꯑꯗꯨ ꯃꯦꯆꯤꯟꯁꯨ ꯑꯥꯗ ꯂꯩ ꯃꯣꯏ ꯁꯦꯝꯕꯒꯤ ꯃꯦꯆꯤꯟꯗꯁꯨ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝ ꯃꯃꯥꯡ ꯆꯠꯈꯤ ꯃꯣꯏ ꯉꯁꯥꯏ ꯔꯕꯔꯁꯤꯗ ꯐ꯭ꯔꯦꯝꯗꯣ ꯁꯦꯝꯕ ꯂꯣꯏꯔꯒ ꯔꯕꯔꯗꯣ ꯄꯥꯅ ꯇꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯁꯤ ꯃꯦꯆꯤꯟꯁꯤꯗ ꯃꯣꯏ ꯔꯕꯔꯁꯦ ꯆꯞꯄꯒ ꯀꯣꯟꯅ ꯃꯣꯏ ꯐꯤ ꯑꯗꯨꯃꯥꯏꯅ ꯄꯥꯛꯅ ꯑꯩ ꯉꯁꯥꯏ ꯐꯧꯍꯧꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤ ꯃꯦꯆꯤꯟꯗ ꯆꯞꯄ ꯊꯣꯛꯂꯛꯄꯅꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯦꯆꯤꯟꯁꯦ ꯃꯅꯤꯡꯗꯁꯨ ꯂꯩꯁꯤꯅꯦ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤ ꯃꯦꯆꯤꯟꯗ ꯃꯣꯏ ꯆꯞꯄꯤ ꯁꯤ ꯃꯦꯆꯤꯟꯁꯤꯗ ꯆꯞꯍꯜꯂꯒ ꯃꯣꯏ ꯐꯤ ꯄꯣꯠꯇꯣ ꯄꯥꯍꯜꯂꯒ ꯅꯨꯡꯁꯥꯗ ꯐꯧꯕꯅꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯨ ꯁꯤ ꯔꯕꯔ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯃꯅꯤꯡꯗ ꯂꯩꯁꯤꯅꯤ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯁꯤꯡꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯃꯣꯏ ꯇꯦꯡꯒꯣꯠ ꯅꯤꯁꯦ ꯂꯣꯏꯅ ꯔꯕꯔ ꯉꯥꯛꯇꯅꯤ ꯎꯁꯤꯗꯒꯤ ꯃꯣꯏ ꯀꯛꯂ ꯊꯝꯂꯒ ꯎꯁꯤ ꯃꯣꯏ ꯊꯥꯅ ꯈꯔ ꯂꯦꯜꯂꯝꯃꯅꯤ ꯑꯗꯨꯒꯤ ꯅꯣꯡꯅꯤ ꯊꯝꯃꯒ ꯃꯣꯏ ꯔꯕꯔꯁꯦ ꯑꯁꯤ ꯃꯣꯏ ꯇꯦꯡꯒꯣꯠꯁꯤꯗ ꯂꯣꯏꯅ ꯌꯥꯎꯅ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯇꯦꯡꯒꯣꯠꯁꯤꯗꯒꯤ ꯂꯣꯏꯔꯒ ꯃꯣꯏꯅ ꯑꯁꯤꯗ ꯄꯨꯟꯅ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯒ ꯁꯨꯃꯥꯏꯅ ꯄ꯭लेꯠꯁꯤꯗ
moi thammani siga pun hapsinna place siga thammaga place dadi pot se ka thabani na amuk moi chappaga pahan bai tamakte si machine jida amuk chappi chappaga si machine dira amuk chappaga moi pahan dorimi paraga nungsada ngasai phawbado sumana siga chap loiga nungsada amuk phawdemi rubber si am moi si nungsada phawra kangye haduga moi kona amuk poche singse amuk moi atopa product moi same doctorimi amra samne mane Patherkandi ingbi me wasini rubber gi se sidagi amuk machine chappaga amuk pahan dorimi paloraga sumana urakani rubber se asini rubber se aina moi chini pasida hangnare kamai sema da moi rubber sembagi moi hingsi moi rubber moi usi moi lo moi num semba rubber se moi da hangraga aina hange rubber se kamai semge kamai lo ke aida moi hai hai re suman tawi udagi product loraga asi place da amuk thammaga rubber se mai frame the part laga frame the power laga adu matungda among machine siga sab laga chap loraga samana ui asi loraga moina amuk haifeti chawi si loina ching mai je rubber ngantani rubber u ngantani rubber gi pumping ngantani moi hauri sing je sidagi rubber loraga moi sida rubber gi makhal matil gi sidagi production mani moina disema ante moi sidagi rubber sem loraga moina atopa manufacturing de piraga amuk atopana amuk atop production mani aji yum mai gaida halle me am makhar kumdhare amuk matanggi aigi ngasi matanggi video da mayam adodi mayam matanggi video da mu akhoi locality da akhoi Karimganj district manung chan leiba mahum singsi asum hola ke mayam da mayam su yang biragu hojik khoi yum da halle ngasi video sima mayam na kari gumbai video se pambiraga di like amasung subscribe to biragu amasung comment taw ne thangal video se comment taw gi haido ai su improve to na bana jage mayam aduna je khoi hojik ti yum da halle mayam bai matang da una se amung mayam atopa mpham da lagai amuk wan gi matang da dogone yang